Laibasigi Khwaidigi Liraba Political Party, Indian National Congress ki Chamaga Kuntra Mapanrak Shuba Mapo Kumongi Thauram, Manipur Pradesh Congress Committee MPCC Nasu, Congress Bavanda Pangthokrai, Masagi Lon Amadi Mayek Lizaba Yellow Furup Meitei bu, Masagi Maramdam Manipur Dagi Mutatnaba Center Amadi State Lengak na Honarakpa Laibak Tivani Haina, MPCC ki Treasurer Oiriba Kundrakpam MLA TH Lokeshwar na Fongdokrai. Kumon Thauramadu Manung Channa, Haukiva Chahi English Singani Kuni Toydagina, Chahi Asi December Tang Kunmanga Fawbuda, Lake Hidraba MPCC Gitomi Taramatogi Mafamda, Ikai Kumnaba Utkivagalwinana, Mikup Kara Tumina Leptuna Awawa Fongdoki. Thoramaduda MLA Lokeshwar na Irangasina Maram Oraga Miam na Tengnariba Chaithing Amadi Mipainariba Kayasi, Ngasi Fawba Lenga Asina, Tangtaba Waroshinama Purak Pangamdaba Sima Congress Party na Awang Batakta Yaningde. Manipur amadi Center Lengak na Manipur pu machet tana basilak liba sigi mayokta yelhaw furup khudimak na amata oina lepminasi. Anoba chahi English singani kun marina lagpada lamdam asigi yelhaw furup sing kanjana bahona minasi amadi Manipur yapun baki saktam punna ngakminaduna tangdu laitaba punsirolda hanjelakpa oirasanu haina yaifa pauzal pikhi. Nakalamaromda Ningkhatamba India ki puwari asima Congress ki puwari ne party asina honaramba singi mahai ngasigi mirol na fangbani haina MPCC ki Vice President Vidyapati Senjam na fongdokhi puwari ka sago na duna lakleba Ningkhatamba leba ama oina bahona bada chawna mayong yakiba party asibu thawoidana ngang sakliba khudimak yaithattuna para tambiba matam oire secularism da thazaba party orubana party asina si yauna fibam sokchin khibani haina fongdokhi Manipur da haujik thoiba waraba tangdu laitadraba matam amagi Manipur do lakadwa sahi 2024 January tha hek hogalakpa mikuptudagi ayingba santi laiba amaga thadannaramdaba nungsinnaramdaba do madu purak biduna yam ingba amaga isagi culture isagi tradition ngakna jaminana nanabina haiduna isori mhundai thaunijari aduga masida haujik laiba sarkar asina tha tare nipan helaba phawada miyam na mi pahanba Poise kun bangam dabase khwaidagi laibak thiba ai shage tarptagi Congress Party ki tarptagi totally condemn tawjari ngasi ekhoi Manipur miyamna wariba particularly khoi Meitei jati ekhoi se isagi tradition isagi culture isagi nat isagi lon isagi ek laijabase ngasigi sarkar sina mutanna bahonabase masi khwaidagi laibak thibani masi tawbiganu adugi matakta Meitei ba jati ekhoi se yamna minung chi chawba secularism yam thajaba jati ekhoi ni aduna asigum wakhan khali se Indian National Congress Party na yauramba blood ta yauramba khoi se amma to ne legadamni jati amagattani aduga isa gi tonganba culture khenargasu Indian ni Manipuri ni haibagi wakhalon khanbase ngasi sarkar asina akhoi bu karishu leitna unana ba mong da tawi ba se khwaidagi laibak thibani